Lakhipur online putok saba September ki tang kuni thoi ningthau ka banumit ki Khomjinba Pao tabirasi ahan bada maroi Pao kasar gi khoirenda leiba lengonda bipata langban haisoi tambagi thoram chinglemna pangthokre kasar Chandrapurda Maharaj Gambir Singh Narsing Ningsing Phamba ki urepu yung tamkhre Karbi Anglong ki DC oina thabak tagi pathakraba ngariambam Chandradhas na laikitabada awapa phongrokre lamyan ba hizam irabod amasung kabilau kham Nandakumar Ningsing thoram pangthokre amsu amadi ampalna honorable speaker bu taramna okre memorandum su kusinakre Manipuri Autonomous Council Assam Demand Coordination Committee Assamna makhatana awareness campaign pangthokre amasung Zubin Garg ki haksang suru sojai ta thamkre poloi bagi thorom hayeng pangthoklaba yai amasung maige kaya dagi mahakna laikidabada awapa phongdoknarakli Hauzik mapung oiba pau tabirase Lengonda Bipat Protection and Development Society Kasara Samamadi Athoba Singh Liglam Thibalu Manipur Lubani na kusamna duna Kasargi Khoirenda Leiba Lengonda Bipata Langbanai Soi Tambagi Thoram Ngarang September ke Kunmathoi Nongmaijing Numita Mapung Phana Pangthokre Thoram asida Lengonda Bipat Preservation and Development Society Assam ki President Konsam Bishajit Manipur Legislative Assembly ki Speaker Thoksom Setyabrata Kasar Jila Parishad ki Chairman Kongkon Narayan Sikidar Athoba Singh Liglam Thibalup Manipur ki Chief Patron R.K. Nongden Khomba Athoba Singh Liglam Thibalup Manipur ki President Nando Tekcham Athoba Singh Liglam Thibalup Manipur ki Advisor Laimayum Santi Kumar Sharma Sahitya Academy New Delhi ki Manipuri Language Advisory Board ki Member Dr. K.N. Chan Silchar da Leiba Mizoram amadi Kasar Frontier BSF ki DIG Sri Hidam Subol Assam Sarkar ki Irrigation Department ki Retired Secretary R.K. Kopalsana amadi Kangabam Santi Kumar Retired SCS Lakhipur Kasar Mantri Mayum Singlen Sana Airport Director Silchar Padmini Singh National Coach Sapak Takro Amadi Mulidor GP ki President Srimati Astami Dasna Mathang Sidna Mipam Mapu Athoba Mithung Amasung Ikai Khumnajaba Mithung Singh Oina Phambak ta leitengki Thoromasigi makha chatharakpa oina Miyam punna Lengoda Bipata Langbanai Soi Tambagi Thorom pangthokhi Thoramda Chief Guest oina saruk yakhiba Manipur Legislative Assembly ki Speaker Thoksom Saityabrata bu Ikai Khumnajaba utpo oina Silang libagi maikaitagi koyet khutsu thanglen amadi memento khusinaki aduga speaker na Manipur gi puari ga sagonariba lengoda bipada si meitei singi oire haibagi cherol amasu committee asigi mafamda khusinaki aduga speaker Thoksom Saityabrata bu Khongul lipa haiba mingthol supiki Thoramasigi matangda speaker Thoksom Saityabrata na haikibada mamangaida ningthausingna awana tarakpa tangai phadaba aruba tanja lakpa matamda mapa mapusingna takpiramba wari khangba mana wari libiduna wari lihanba matamda madugi solution purakpa ngammi hainabagumna lengonda bipada sisu solution ama oina sarang naraba Manipur asida piba ngamuni haina laujai hairaduna lengonda bipad ki maramda wafam kaya maram thabiki makhatana mahakna Mitei Furupu Kananaba Mapamasi Kathok Sabani Haina Supanki Athoba Singh Liglam Thibalup Manipur ki President Nando Tekcham na haikibada Lengoda Bipada si Puari ka sagonari pamapamni amadi Iningthau Nursing Maharaj na mapamasi da leiraga Manipur bu karama matamda ningkha tamangadage haina Lengoda Bipad asi leng ondana sitpangam lagadi maipakpa pinabinaba Sri Sri Govindaji da khuram jaraga pada si leng ondana sitki haina panki Manipur bu Manipur oina na bahonabada thawaina pontha oikraba Athoba Singda kachabani haiki mapamasi bu ngasi aikoina mapu oibangam jaba si Manipur gi hojek speaker oibiriba Thoksom Saityabrata Asoba Thodang Lobibadagi Pangjabani Haina Mahakna Phongtokhi Thoromasida saruk yakiba BSF ki DIG Hidam Subol na haikibada Maharaj Nursing na Lisingamaga Chanipan Taramapandagi Lisingamaga Chanipan Kuntaruk Phauba Mapamasida Lairamduna Manipur bu awaana kayadagi kanki amasung mapamasi historic oiba mapam amani aduna mapamasi kanminasi haina mahakna phongtokhi matamduda akhoi ngapi senbiram badigi awana khayaktana laibe yadan selbo matamduda kamaina Manipur se amwana loksan yadagi haidana akhoi ilai cha sing lehenbe yagadagi haidana kan honar kiba
khannakhiba nainakhiba wafam kya tanakhiba jaga adu lengonda bipatsu amani na lojai aduna ngasi makhoina landu tawraga awa kangbu do takhoga akhoi maitai sing amu hanjinba matamda athingba erpe yaudana leiba ngawankhibaduna ngasi manipur gi group se mangdana leibani aduna tadana matamduda akhoi bu ngapi senbini hadana leibe in thosingduna laiba se thado khaga amu hala amda taragadi akhoi se maitai oreroi madudi akhoina hena khangnar ba wafam atani aduna maitai purup mutanna ba maitai haiba jati se mutanna ba maitai da muta fa thabakar tawna ba ishor da thajabga loinana aina masi mafam se senabi de kambuda kathok chabani haina thamjage ai laksari lengon be part hai phom asi moi gi bengali dadi nara bil hare khangne phom sida maharaj narasingana 1819 dagi 1826 paba ma phom sida lerami hai aduga mana metwas milok amada lerga mana mo anna manipur gi army sing reorganize tawga mo anna manipur si awagi makutagi kan ki hai hari phom si amna historical phom ni Maharaj Gambir Singh Memorial Committee Chandrapurna Sindhuna Maharaj Gambir Singh Nursing Ningsing Phambaki Urepuyung Tamkhre Urepuyung Tambagi Thoromaduda Manipur Assembly gi Speaker Thokchom Saityabrata Amadi United People's Front ki Advisor Khomdram Ratan Amadi Jiribam gi Social Activist Namairapam Buddhachandra Sarukjakhi Makha Chatharakpa oina pangthokhiba aphongba mifamda Kaisam Bitapati Thokchom Saityabrata Speaker Manipur Assembly Mahaki Loinabi Thokchomong Biranjana Khomdram Ratan Advisor UPF L Birjit Social Worker Thangjam Projen President Maifa Amadi Konthojam Mangol Jano Chingba Miyosingna Dai Sapamki Thauramga Mari Leinana Seram Herajitna Wahaudok Piraduna Manipur Lebi Lampakasi Mete Ekhoigi Puariga Tana Thana Bayadraba Mafam Amani Aduna Aikhoigi Tungi Mirolna Ningsingduna Lehona Nabagitamak Mitamasi Khinjabani Haike Thauramda Saruk Yakiba Khomdram Ratanna Haikibada Chahi Tarit Kuntakpada Iningthau Singna Manipur Buning Kha Tamanabagi Lebi Lampakasida Lan Oraiduna Manipur gi Ningthau Kubam Hanjinduna Ningkha Tamkiba Mafamasi Aikhoina Ngaktuna Thamba Haibasi Aikhoigi Thaudangni Haike Chief Guest ki Warol Piraduna Thokchom Saityabrata Aikhoigi Haurakpham Aikhoigi Purup Asibu Saktak Pahaibasi Mafam Masina Takhaugadabani Aikhoi Bulamjingduna Ningkha Tamba Manipurama Ohenkiba Mafamasi Semgat Sagananaba Honaba Haibasi Aikhoigi Thaudangni Aduna Mafam Masida Sagadoriba Phambakasi Athuba Matamda Mai Pagnanaba Angama Mateng Pangsagani Haike Lakini wafam se kasai ojano mohaibido kasari itihas yaudana history yaudana Manipur akumba masaki itihasi mabu kharoi haibdo adumasu amkahen sumo ai ngasi sida lakini anauba gyan thegane laiba ku siwa habisi ai na khanjabada thamoi da phawbi no makhanani masi oyana para lai kapi bloga tapi ya poti hoite aduna thamoi da laiba ku siwa apa ba phaw aba ai no to gi no to gi na no tanang sin gi chung gi no hona ko matamda ngasi mafam si terrorist ngasi ko daga sisu aikoina ta si chabu hebende matam yang khujaba no filu ma upiba daga sire ba ko ji namsin na sing mo tisu boda thamoi da thuko phaw bodu yo thamoi da mana kai do jogi ko bodu mayam da samadi ko no sibana haibde mayam da do sabu hebende bodu na asidi daga sire ko ji mathani ko pasida ma ko stage so wala sabu ko boda ko fazana yang apa stage mo udah mandi itu mereka yang itu sektor mak Lakhipur ini garang so orang sebenarnya pergi awal pergi ke rumah jaga ada awal pergi sama rumah ini awalnya macam je hal tak apa ni so mai thobi aku humma aku hati beliau pagi beliau jaga apa Manipur itu musuh kamu pandai juga ni jam nama aku jam nama di sini tak pada ni sini jaga sih dah aku macam sini jalan kan dah awalnya tu tanah aku ni aku macam sini cuma cium dia deh last
ꯑꯋꯥꯕꯗꯨꯗ ꯂꯟꯗꯟ ꯁꯥꯔꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯂꯥꯛꯑꯅꯤ ꯌꯥꯡꯈꯩ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯔꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯦꯟꯕ ꯈꯜꯂ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯋꯥꯄꯔꯤꯗ ꯂꯟꯗꯟ ꯁꯥꯔꯀꯥꯟꯗ ꯍꯦꯛ ꯁꯤ ꯂꯥꯛꯑꯒꯗꯤ ꯅꯣꯏ ꯑꯩꯈꯣꯏ ꯌꯥꯅꯅ ꯉꯥꯏꯕ ꯖꯒꯥꯅꯦ ꯑꯋꯥꯄꯔꯤꯁꯦ ꯑꯗꯨꯕꯨ ꯕ꯭ꯔꯤꯇꯤꯁꯇꯣ ꯁꯣꯔꯤ ꯑꯋꯥꯗꯣ ꯀꯤꯕꯗꯒꯤ ꯑꯗꯨ ꯌꯧꯔꯛꯇ꯭ꯔꯦꯕ ꯃꯣꯏ ꯍꯟꯈ꯭ꯔꯦꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯖꯒꯥꯅꯤ तसेंगा अखोई कनानो हाइबसी इतिहास अदुम मसक ताई अखोई यामना लाइबक थी हाइगद्रा अखोई याहौ खर तपना होगनब जाति होइबना तौबगुम अमा सम एग्जांपल लेरबदा अखोई सिलचर की मीना लेगदब नतबा अखोई इम्फाल दगी नत्रगा तोप मफम दगी लेनब गेस्ट हाउस अमा साबी हाइबदना मरुइना कसाद लेबिसने नाउ मयाम डिमांड तौर सांग तौरे अदु हुजिबाव सादि लम लेदे न तौ मशीन ताकसे मशीन डिमांड तौद्रगसु आइगी स्टेट गवर्नमेंट से तौनी हाइबदु आइना थंजनिंगिबसे अदु याम सेंग येंगुरगदि अखोइसु तसेंग हायगांदा अखोइगी इरमदम मणिपुर सिसु तसेंगना अखोइगी यामना ने ताबा याम भाप ताना पागल समाज अमा ओइदबा अदु कसारोमदा लेबिरिबा अखोइगी माइचा पुनमुक्सिंग सिसु मतंगी मतुंगना लेरमिबा फिल्मदुना अखोइदा अखोइगी मरी से खर मखई थपनबरा हाइबा वखल नेवन पाउजरिसे सेप्टेम्बर की तांग कुनमाथोय ngarang nongmaijing numita Barak Museum and Library Bontarapur Kasarasam Manipuri Dance Academy Kasarasam amadi Manipuri Cultural Forum Assam lubahum na kusam na duna sakna raba Kasar Ranipur gi Oza Ngariamam Chandradas SCS Retired DC Dispurna Manung Matam Sadana September ki tang kunda laikhitabada awaba phongdokpagi thoromama Barak Museum ki complex ta pangthokre Manipur Dance Academy Kasar ki President O Bidda Singhana Mifam Apo Iduna Pangthokiba Awaba Phongdokpagi Tharomda Barak Museum and Library ki founder Dr. H. Rasmani Singhana Laikhitraba Oza Sina Hinglingaida Tawiramba Kudol Kaya gi Maramda Wafam Kaya Thambikhi Laikhitraba Ngariambam Chandradas MA MPhil English ni Mahak St. Edmunds College Silongda Chahi Tarachubna English Department ta Oza Oirami Nehu Kohima campus ta English ki oja oina chahi ama tabak tawrami APSC da ahan boina Assam ki Manipuri singi manungda SCS class 1 phangduna ahan boina magistrate amadi extra assistant commissioner oina tabak toba hoki matungda mathang promotion oiduna SDO ADC secretary state election oina chahi ama tabak puraba matung Karbi Anglong district ki DC oina chahi ani thopuram ki tabak tagi potharaba matung amukhana state inquiry commission da tabak tawrami hairi ngarang September ki tang kunmathoi nongmaijing numit lamyan bahizam irabot amasung kabi laukham nanda kumar ningsing thauram naharol khorirol silup Assam Lakhipurna laimarembi Induprabha complex South Barak Binakandi tapangthokre ayuki pung mapanda lukki president na phiral chengkat pakaloinana irabot ki mitamda lukki thobuba singna laipareng hoktuna ikai khumnakhi ayuki pung mapan makhaida lamyan bahizam irabot amasung kabi laukham nanda kumar gi maphamda langban haisoi katki ilaban ta yumna na mithunglen ingudam Satish Chandra na mithung amasung thokchom Biswanath na mifamapo oikipa thoramda kabi laukham atol Changkramai Bitit Kumar amasung Dr. Moirangthem Sobita na kabi ki punsi amasung sahitya gi maramda chepaki amasung kabi kunmanga na Nanda Kumar bu saithaduna seireng pathokhi numijung bamatung pung amada irabot amasung ngasigi mirol haiba hiramda khananenaki asangbam biren ex minister government of Manipur Wangjam Brajabasi Potharaba School Oja Dr. Yengkhom Rajbihari Potharaba College Oja amasung Ngangom Basanta Kumar Potharaba College Oja asinachingba panel member singa Thokchom Biswanath ka wahang pahong sathaki mathangi thoramda kabitara nithuna lamyan bahizam irabot pu saithaba seireng pathoknaki Assam ki maming leraba saisakpa Jubin Garg na manung matam chadana laikhitabada minute ani tumina leptana Isor ki maphamda thaunijaki Silup ki secretary Wahengbam Binoy Kumar na thagat wahi piraba matung thoromadu loisinki yang pada lepas meteor ni nak lakukan ni kodi telefon di mana cakap yang mengisori kat bahan yang masih tu siap pada tu masih si kali kita betul orang Bengal ida boleh satu dah hello masih tiul telefon hai deng trading kat bahan dan ikut sini kan hayya sejauh ni yang mengisori kat bahan sini hena fakir Asida hangga tu wahan mana. Ikut ni nasi pikir lokasi kita lagi dapat, ada ipai pu,
ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯗꯨꯒ ꯇꯥꯏꯄꯥꯟꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛ ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯀꯠꯄꯅꯤ ꯃꯁꯤ ꯔꯥꯝ ꯇꯔꯄꯣꯟ ꯀꯧꯏ ꯀꯔꯤꯒꯤꯅꯣ ꯃꯣꯏꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤꯗꯃꯛꯇ ꯑꯃꯨꯛ ꯀꯠꯇꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯤꯁꯨ ꯋꯥꯍꯪ ꯑꯃꯅꯤ ꯒꯤꯇꯥꯗ ꯍꯥꯏꯔꯤ ꯁꯤꯕ ꯍꯥꯏꯕ ꯑꯃ ꯄꯣꯛꯄꯅꯣ ꯃꯁꯤ ꯔꯣꯇꯦꯁꯟ ꯍꯥꯏꯅ ꯃꯥꯒꯤ ꯇꯧꯔꯛꯄ ꯄꯥꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯐꯣꯜ ꯐꯪꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯨꯟꯅ ꯇꯧꯔꯛꯑꯒꯗꯤ ꯄꯨꯟꯅ ꯑꯗꯨꯒꯤꯁꯨ ꯃꯍꯩ ꯐꯪꯒꯅꯤ All Assam Manipuri Students Union amadi All Assam Manipuri Mairapabi Apunba Loop Anina Kusamnaraga Manipurgi Honorable Speaker Thokjam Saitabratabu Taram Nokpagi Thoromama Maira Sanglen Madurgram Dangarang Paktokre Hairiba Thoromasida Ampalgi President Beni Misra Nami Pama Poiki Chief Guest Oina Thokjam Saitabrata Honorable Speaker Government of Manipur Aduga Ngasepam Sanahal President Amsu Khomjam Ratan Advisor United People's Front na Guest of Honor oina sarukjakhe Taramna okpagi warol amadi nungi oiba warol Panjobam Indrajit Assistant General Secretary Amsu na pikhi Makhata na Amsu gi General Secretary Asangbam Sopona Chief Guest ki maphamda Amsu gi Head Office ama sabada mateng pangbina na ba masung Silchar Imphal gi flight service asi Chayolda amukhak paibagi mahutta regular oina thambina na ba madi flight ki mamal khara hanthana bagi matangda memorandum ani kusinake Honorable Speaker Thokjam Saitabrata hairiba demand sing asi thabak oina pangthokna na ba honajake haina thajaba pikhe haire September gi tangkun mathoi sonai gi manung chana laiba Salipurda Manipuri Autonomous Council Demand Coordination Committee Assam gi mehut singna Assam da chahi cha kaya dagi khundaraklaba Manipuri Singi Oina Autonomous Council ama Assam the Sembio Haba Eho Gamari Lenana Awareness Campaign Pangthokre Salipur da Taukiba Campaign Asida Manipuri Autonomous Council Demand Coordination Committee Assam gi Working President Ngangom Ramakanta Vice Chairman Romen Luang Joint Convener Roshan Irom Executive Member Khetrimaim Indra Kumar YMCA Salipur Unit ki In-charge Sudhir Sharma GP Member Nabakanta Singha amadi Salipur gi Mairapai Singh Thoramda Sarukjaki amati Khunasigi Masak Nairaba Ahalaman Singsu Sarukjaki Hairiba Campaign asida Salipur Kunjagi Miyamda Autonomous Council asi Karino amati Karigidamak Autonomous Council asi Assam da Lairiba Miyam Gidamak Mathau Taribano Haibana Chingbagi Wapam Thambi Kipagolena Committee asigi mihut singna Autonomous Council gi maramda ipa sejai amasu yenthoklamki Khunjagi Miyamnasu iho asi maipakriba phawba sagotkani haibagi thajaba thamlaki haire Saknairaba Saisakpa Zubin Garg ki Hakjang Guwahati da ngarang thungladuna mahaki jumda pusiluraba matung mahaki thawai yaudraba Hakjang adu sorosojai da thamkhre Zubin gi maphamda aroiba bidai pinanaba ngasi stadium da thamlaba matung leikidaba gi poloiba gi thoram Guwahati gi manak Sonapur da ayeng pangthoklagani haire hayeng gi numit asida mahaki poloiba gi numit pangthoklabadi Rajya Sinba thungna school amadi college suti oiragani haina CM Himanta Biswa Sarma na Paumising da phongtokhi Thengna phangba pawamada Assam lengakna Zubin Garg ki poloibagi thorom hayeng September gi tang kunhumdoi da pangthokna na baware blokre masiga loinana Rajya thaki awapa phongdokpagi matamsu September gi kunhumdoi phawba sangdokan khre ngarang pangthokiba Assam cabinet mifam amada warep sing asi laukibani Lengakna imung manunga wari sanaraba matung Zubin Garg ki poloibagi thorom pangthokpaga loinana Kamrup Metro gi Hatimura Kamarkuchi NC Village da Bigata gi lampituna mahaki ningsing khudam ama sanana baware blokhi aduga Zubin Garg ki poloibagi ud adu mahaki pongnafam Jorhat puraktuna ikai khomnobu utkani amasung Jorhat shahar da su mahaki ningsing khudam ama sanana balengak na ware blokhi Haksel Sinmilu Guwahati na sinduna VIP Road Magazine da leiba Nongda Enterprise ki office da Saknairaba Saisakpa Zubin Garg na manung matam sadana laikhitabada awapa phongdokpagi thoroma mapangthokre Jati Dharma kaya gi miyoi singna sarukyakiba thoromaduda Lupasigi Founder President Ngangbam Binoy amasung S Ramkumar Kaisam Ranabir na chingba miyoi singna laikhidraba Saisakpa asigi photo da laisu katuna ikai khumnakhe Manipuri Sahitya Parishad Central Sonai Branch na sinduna Divine English School Amjurghatta Zubin Garg laikhidabagi awapa phongtokpagi thoromama pangthokre Thauramda Lubasigi Advisor H Mohan Singh
retired principal MCD College, President K.A. Syam Kishore, Vice President Ani Birendra Singha, S. Malia Singha Loinana, K.S. Buddhachandra, L. Samuel Kumar, K. Sarad Amadi, General Secretary Asem Bikramjit Sarukjake. Energy Healing Center Rongpurda Computer gi matenga anauba madi ariba anaba singbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anaba singi report longthokpuna haksangi awatna machal kaya menkanaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing iwatpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yarakani loinana matam sangna hu chenba hidak charakpadagi side effect amadi hi da hu chenba toxin lairakpa iwat pagi anaba koktanaba amadi steam bath ki kudong saba leijare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak gengsimbirabu mangjongna appointment ki damak mobile number 9395-732-456 number asida call tobiragna bakhangajari Bikasi Agro Producer Company Limited Singirbon Kasarna Putokpa Lamdam Asigi Laihaudigi Thokpa Cheng Ranjit Amadi Chengi Yamna Chingba Lakhipur Fulertol Poilapul Amasung Silcharda condition Kharagi Makada Adomgi Yumda delivery Pinabagi Kudong Saba Thamsari Kudong Saba Silaunabagi Damak mobile number 96138-53127 Natraga 94354-05527 number asida order tobiba yaragani adomna leibiba cheng asina lomi singi sandan lambi oibata natana samasa sigi senbit ngondasu chauna mateng oiragani haibagi thajaba thamjari paujenjariba Bikasi Agro Producer Company Limited Singirbon Kasar Lakhipur online channel asibu yengbiriba singna pawasibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna Kasar gi khoirenda leiba lengonda bipata langban haisoi tambagi thoram chinglemna pangthokre Kasar Chandrapurda Maharaj Gambir Singh Nursing Ningsing Pambaki Urepuyung Tamkre Karbi Anglongi DC oina thabaktagi pothakraba Ngariambam Chandradhasna laikitabada awaba phongrokre Lamyanba Hizam Irabod amasung Kabilau Khamnanda Kumar Ningsing Thauram pangthokre Amsu amadi Ampalna Honorable Speaker bu taramna okre Memorandum su kusinakre Manipuri Autonomous Council Assam Demand Coordination Committee Assamna Makhatana Awareness Campaign Pangthokre amasung Zubin Garg ki haksang suru sojai da thamkre poloibagi thorom hayeng pangthoklaba yai amasung maige kayadagi mahakna laikidabada awaba phongdoknarakli Lakhipur Online YouTube channel gi paw sandok jaba ngasigi oinadi matang asida loijare